खुरुमजरे ISTV पाउमिंग ताबिरबा सिंगुतराम नोकजरे हौजिक मरोइबा पाउ निपान सुबा MR गी जमानदार अमना लुचिंगदुना पुरकपा लुपा करोड़ कुनरोंगी ड्रग थवाल पुलिस ने फारे हाइंगांगी इबुदौ मार्जिंगी अकोइबदा पोनी की सेंचुरी अमा सेमगलगनी हाइना चीफ मिनिस्टर ओक्रमी बोबिना हाइक्रे अमदी संगाई फेस्टिवल दा इलेक्ट्रिसिटी डिपार्टमेंट ना लेटेंगी मै यावना मै ngalanaba पोलम सिंग लेबदा लुपा लाख कुनमंगा हेना चार्जिंग तौरे हौजिमा पोंगिबा पाउ निपान सुबा मणिपुर राइफल्स की जमानदार अमना लुचिंगदुना पुरकपा लुपा करोड़ कुन हेनबगी ड्रग थवाल पुलिस ना ngarang numidang pung 8 मखाइरोम ताबा मतमदा लिलोंग पुलिस स्टेशन की मनुंग चनबा उसोई पोकपी चौबोक लमखाइदगी फारे हिरम सिगमरी लेना थौबाल की SP डॉक्टर AKL जलजित न फोंगलुखिबदा जमानदार असिना लुचिंगदुना अंगोब जिप्सी नंबर MN01X 4234 अमदे सिल्वर मचुगी आइकॉन कार MN07D 0275 असिदा पुन्ना पैकेज चाम सुबना मरीदा पुन्ना टैबलेट लाखतरा निथोई लिसिंग हुमुद्रा चनिपान मरफू असि एयरबैग तरुक्ता हापतुना लाखिबने फागलबा निपान सुबा मणिपुर राइफल्स की जमानदार अदुदे होलाल हाउकेप चही निफुमाथोय अपोकपा टोंक्लुन हाउकेप इम्फाल गी न्यू चेकोंडगिने अतोपसिंग अदुना लुलुल हाउकेप चही कुंतरेट अपोकपा पाउलेन हाउकेप लांगोलदगिने मोरे वार्ड नंबर 1 दगी जांखोसई चही कुनमंगा मिस्ट्रेस भाकिम हाउकेप चही कुंट्रा मपुरैबा अतोंग हाउकेप पलेल बाजार दगिने अतोपा मना मिस्ट्रेस चिनचिन हाउकेप सही निफुमंगा मपुरैबा लेखिद्रबा पाउलिन पलेन बाजार दगिने हरे ड्रग की कारबार चावना तौबा मियोय खरा इम्फाल मोरे लंबीदा चथोक चसिन तौरे हाइबा अकंगनबा पाव अमा फंगबदगे मियोय सिंगसी फाननबा मतम खरगी ममांगदगी सेनदुना लाखिबने ड्रग सिंगसी लिलोंग मखा लेकाइदगी MD ननाव कोबा मियोय अमना सिनरकपनि हाइबा खंगबंगमले हरे टेबलेट लाखतरा इंकोगा लिसिंग मरफु निपान सनिपान सिदु इपिदिन टेबलेट नि हाबसे कोइ खंगे कि वैल्यू दा कोन फोटोको मतमदा करोड़ कुनगी मथक नेबा अदुना यामना साउबा वैल्यू की ड्रग फाबजे थवाल डिस्ट्रिक्ट मसीना अहुम सुबनी हाइन हारे मरमदी गाड़ी सिंग दा हाइफे चिंगनबा याबो पोट खरा गाड़ी मंगसे यावरे से उरे लाइ से काप्सन ब मतम अदु मोय बैग सी थांगदोक थांजिन तौरमबने गाड़ी अमदगी अमदा हाइरो पोसे मखोइदा वन MD नानाव हाइबा लिलोंग मखा लेकाइदगी अमना मखोइदा सिनबने दुगु मखोइगी पार्टनर ने हम हाइबो अखोइना सेदा मी मंगा बिजारे सिगी मनुंदा लकी ले हाइगद्रा अखोइगी काई नाइ ओइबा थब हाइगद्रा अखोइगी मणिपुर पुलिस की जमानदार फलान हौकी सही फुमातोइ सुबा अमसु IMR दा हुजुजिक थबक तौना लैबा अमा यावना लैरम दिमापुर दगी इम्फाल तमना पुसलखिबा अथिंग मथम खरबा लुपा लाख कुंट्रा रोंगी ओइगदबा जर्दा खाइनी तलब इम्फाल वेस्ट कमांडो सिटी यूनिट के इंस्पेक्टर पाउंगना लुचिंगबा कांगबु अमना ngasi yophong mapalom taba matamda khoya thongdagi fare दिमापुर दगी यामलबा जर्दा खाइनी सिंह पुसिनक्रे हाइबा अकंगनबा पाव अमा फंगबदगी डिस्ट्रिक्ट असigi SP जैन तगी मियंग मखादा दता गाड़ी अदुगी खोंगोल लीडुना पोलम सिंह असि फागतखिबने फारबा ट्रक असigi नंबर ना BR24J5324 ने तेलीपति दगी कृष्ण कौबा ड्राइवर मन थौरकपने फागलबा पोलम अमसुंग मियोय सिंह सिटी पुलिस दा सिनख्रे हाइगांग दा लैबा इबुदौ मार्जिंगी अकोइबा मफम असिदा पोनी सेंचुरी अमा सेंगलगनी हाइना चीफ मिनिस्टर ओक्रमी बोबिना ngase हाइगांग केंद्रगी मनुंग चना लैबा हाइगांग मार्जिंग पोलो कॉम्प्लेक्स दा थमलिबा सगोल सिंह यंगसिनबगी खोंसत हाइख्रे खोंसत अदुदा वेटरनरी मिनिस्टर गोविंदास कोंथौजम स्पीकर TS लोकेश्वर MLA N Biren यावना मणिपुर हॉर्स राइडिंग एंड पोलो एसोसिएशन की प्रेसिडेंट मणिपुरी पोनी सोसाइटी अमसुंग हौजिक सथरिबा इंटरनेशनल पोलो टूर्नामेंट ता सरुग यारिबा कंट्री कयादगी लागपा सानरोय कयासु सरुग याखे चीफ मिनिस्टर ओक्रमी बोबिना मखाताना फोंदोखिबदा अंड्रोगी काइना खोंजोम अमसुंग इवुदो मार्जिंग असे टूरिज्म मिनिस्ट्री की मखादा मेगा प्रोजेक्ट अमा ओइना टूरिज्म सेक्टर सेमगतनबा पैसा काइथोक्तुना लेरे मफम असिदा पोलो सानाफम अमा सेमगतनबा DPR सेमबा लोसिंदुना मरि लेनबा सिंगदा थानबा होनरे मार्जिंग की मफम सेमगतलिबा असे स्टेट की फंड सेमगतपनि हाइखे मसिदा लम एकर कुनरोम दि फंगदे मरु ओइना दरकार लेबदि लम एकर 500 रोम दरकार लेरबसु मियाम येंगलगा लम एकर 400 रोम तमक लोक्सिलगने लमदा मसिदा लेरिबा प्रजा सिंगना पोनी बुनुंगसिबिदुना पाइखलिबा थबक सिदा मटिंग पांगबियु मफम असि टूरिस्ट स्पॉट अमा ओहेनबगी दमकता दरकार लेबा लंबी थोंग सेमगतकने मांगना मखाताना फोंगदोखिबदा
Imphal municipality gi area da sagol thaduk labadi ain gi oiba thabak lakhot kani sagol loiriba singna mafam chaba singda thamduna loibiu mafam leitrabadi nongna hangang da sengol kadoriba poni gi sanctuary asida puraklaga thamba yagani phongdokhe foreign gi tourism khangmuda soina masidida la aga mo soina yengning ngani ngasi maksu lai sine aduna masigi daka leiba lambi thong kari infrastructure mayam singse adi adugi sum mathakta koni si yok puda natana koi ngamagadi masidida race course ba adana semaga sida sahi gi hoina su madida kari practice tauba kari polo game si sana ba khotna ba masi su koi yana ba na develop tauna ba koi detailed project report ama semaga 15 crore 20 crore 30 crore develop tauna ba se masi DPR ma sarga donor ministry jani khange NNCPR jani koi priority thadi moina su no haiba ma moi koi state sigi angam thokpa share da akoi poni sanctuary si akoi hana priority da masi develop to pami haina thabda moina kasu no haiba su ma Hauzik Chathariba Manipur Sangai Festival asibu mazak phajahananaba amade miyamna chathok chashin tawbada khudong chanabagi damak electricity department na leitengi mai yauna mai ngalanna ba polam sing leibada lupan lakh kunmanga hena charging tawre Palace compound yauna Imphal gi maru iba mafam singi mai ngalanbagi thabak tawriba Imphal Electrical Division number 1 gi executive engineer T Ibo Chobut Singhana ISTV news ga unabada phongdorakpada Imphal gi maru iba lambi ama oiriba Kangla Park Paring se minister gi banglo yauna tourism festival gi mapung oiba thorum pangthokliba hapta kangjibu gi mafam singda thaliba leiteng gi mai sing mental headlight amadi halogen light sing asi Manipur dagi leiba phangdabana Kolkata dagi leiduna sizinabani aeroplane gi bara yauna hojik fawbagi oina lupa lakh kunmanga henbagi pot leiduna sizinakre Magna Makhatana Haikibada Sangai Tourism Festival Asigi Damakta Palace Compound ki Tuan Mamapum Singda KVA 400 ki transformer ama KVA 250 ki transformer ani punna transformer ahum nauna install tauki Karigumba Kudaki oina mai laktaba tarabasu sizinana ba haiduna kilowatt chani gi generator ama KVA humfu humdoi gi generator ama amadi KVA nimfu gi generator ama punna generator ahum matam punnamakta mai mulhandana ba sem saduna thamli haiki Sangai Festival asigi mai gi apunba consumption asi kilowatt samri romtani masina atopa mafam singda mai pibeda akaiba karisu thogande department asana Sangai Festival gi fangadoriba senfam asidi sunatagi lupa lakh ahum lising humdra romtani tangai fadana miyam gi damakta amadi Manipur da Sangai Festival gi damakta saruk yaba lakliba mapalam gi miyoi sing amadi Manipur gi hauzik oiriba security point of view asi yenglaga department na ka hena mai ngalhanbagi thabak asi paikatpani haiki Hana di akoi puba pudi husik sumo yi lot che akoi gi keno ne only 500 kVn pu ngam bane adubu kamai to ge bu masi saurak pa akoi 280 meter bu ma sangak pa adi 180 pangak pani na sangdu og de akoi na ji mathak ta thaliba metal halai mayam je voltage drop le ga di masi ngan bu ngam dabani na akoi na mafam hum transformer hum khille to du akoi na Tungana Sangai Festival gi Sangai Festival gi damte special for Sangai Festival masi load distribution nungai no gi damte ni maram di transformer nakta leiba dudi adum mai se adum phajana ngane ba voltage drop lega di khoi no ji thaliba lem sing asi metal highlight ko we machine lab khraga di voltage drop leibani na darkness oidana mangwedra kasin koya sing keno togodra haina in particular koi honorable CM na kan haijabane phajana ngalanji ko haidana adum maina tawi aduga koi na tawbu di koi na masi khilaga 900 kV gi khilaga su billing di only 500 kV gi tawi aduga masi tawrak na hona bada ai koi 15 days mamang degi khoi yam kan honari adisi de tana khoina karina ibu masidi mi gi mapan gi lam julakba adigi security point su oiba aduna yamna maru oiba mu oibni na khoina standby generator hum ju khilli Afspana India ki constitution na piriba article number 13 amasung kunma thoida akaiba pidi haina central government na phongdok liba wafamasi Manipur gi miyambu namthak tawani haina Bar Association ki president Khaidem Manina Just Peace Foundation na sinduna ngase Manipur Press Club ta pangthokpa Supreme Court ki wafam gi matangda khana naina ba thoram da phongdokre Mana makata na phongnokhibada aspa se mioi bagi marakta chanaba yadraba lo amani haina Insoli Sigamaga Chamapal Marfudagi Hauna Miyamna Lauduna Lagle Jivan Reddy Commission na review Tongnaba Kangan Krabasu Ngasi Fawa Tabak to Ontok Trade
civil society organization singna upspa lokthoknaba changsilliba khongjang asida ain gi oiba kari toba yabage haibadu India gi chief justice yauna yengsinbinaba taksilagani phongdokhe asimba apaspa ase masi unconstitutional oide aduga constitutional validity adumak lei lo semba ngami masina yoibegi aduma hak thodok mamangan bataude haidana pirami aduma pirami basingedo Manipur awangnopo usu Jammu Kashmir di Praja Singhu Supreme Court na lana bubire Supreme Court na aikoi se nam thak to bibaki mongda leire maramaduna asimba ekase masi lauthuk na bida mutta aikoi na tongan ba maya mama kunsilaga adumba maru oina legal fraternity da leiba adumba music na yaure kanda masih pohon untuk nama, misalnya kami ain SANGA ada bawa catatan untuk terapa ain nase masih pohon untuk yang mana betul betul ain di oiba, dah kena ain tu lepas benina ain di oiba tu lepas kena Supreme Court dah thaba yabra, hai di dikut nak kena lega, tapi catatan betul oire. Just Peace Foundation gi trust pri babluna sarmila gi khongjang asi apspa lokthokina ba changsin ba khongjang natana atopa amata gamari leina roi phongdokhe irom chenu sarmila gi prize money singda hujik phawba lemhoriba cash amadi asset mayam ama mangonda hanjilaga ngasi gi tarik 18 2013 dagi hongna koi zero balance dagi amu inong nongna hojjaragani adan hujik phawda akoina Sarmila gi prize money na season naraga Justice Foundation si laksabani adugo magi apam bagi matungina koi magi paisa singsi amadi asset singsi koi irom chanu Sarmila da hanjerani Sarmila ga laina ga doriba mari si yam mayek senga lejare magi lanai gi rohunda foundation ga karimata mari laina daba aduga Sarmila na Armed Forces Special Powers ek ki matang da stand tawri gai aduga magi khongjang ji changjeli gai akoina Justice Foundation ga maga punna chatminna da apspa repeal to unabki khongjang si gai junction binaba haibo wafam si koi lepchare India HIV AIDS Alliance amasung NACO gi sponsor makada Manipur Network of Positive People na sinduna nomagi oiba media sensitization thoram ama school da leiba MNP gi conference hall da pangthokre thoram asida senior journalist Irengbam Arun Max gi deputy director Tomza Khuman susarugya ke MNP gi general secretary Salma Uditana positive oirba singi damak ngasi fawada sarkar gi tongan ba department singi phangba yaba scheme sing kadai fawba khangan kre haibase media na highlight tawirabadi kanaba kaya phangani phongduke scheme meyam je koi chido minera kanjida ko pele sai bi kangru chingsida kyang phangrage misam da phangba su yai phangre adu government hospital government department singsida yamna akoin approach the kan lengthy process am oiba the transparency jam oida hai tai ko aduna maram kan leiba challenges mayam am hajiti changsul tangai ne challenges mayam am thingna ko sida koina pam je media ga kusan na minar kan sida akoi ki oiba koi pele sai bi community singsida phambang thok ko singje phangmina na bai da sangmina ji ha de lamuna ba sensation Rims Hospital ase ningthina yengsindabana asoiba kaya lere Prajamiyam gi yenglaga asoiba singa se sumthokna ba ain gi mateng loragani haina amuko gi founder member Udoi Thongam na maki memda pangthoki ba pawmi singa unabada phongdukre Mana makata na phongdukibada hospital asida layengba lakpa anaba sing kinare Rims Hospital ase jom gleba ka chap manare Mang masa cancer na naduna Rims Hospital gi general ward ta layengduna tha taruk lerlaba matungda haksang gi phibam soksilakpadagi special ward ta hongdokna ba Dr. Tomsana aiba che piraba fawba amade MLA Dr. NG Bijoy masa fawbana Rims ki authority da hairaba fawbada Sangai festival gi special ward ki ka khara khaktuna thamdaba yade haiduna ma ki laifam pikide Atopa Sangalaiba Musingidi Sangai Festival gi Kaktuna Thamba Special Ward ki ka singda anaba hongjinan kiba yauke Makata na mahaksu Special Ward ki B7 da lainana ba ayaba pirakpadagi matam khara laike wada sida toilet ki ising phangdabatan natana sijinaba yabagi phibam oikide mai lainaba singda harabasu tasinadana lai haina pendaba phongdoke handak Special Ward ki building ningkhaibagi inquiry tawri haiduna Special Ward ki main gate lonsinduna thambana Cancer na narba musing radiotherapy department ta chatpada awaba kaya mayoknare
radiotherapy department asisu director Sekharjit na yengsinba watpadagi angakpa phibamda leire radiotherapy department asigi toilet changbada lupa manga amadi ising bartin amada lupa manga laure toilet panaba mina wat manungda syringe samadi IV set yonduna leire Pibam Kayas Dagi, Mahagna Rims Hospital Dagi, Mayumda Halaktuna Labani Hake, Manipur Praza Singi Kalaga, Tumatam da PIL Amat Taragani Hake. Muhammad bin Tokok Aina, Matama in the Parliament in Togi, Nasi General Plaza in General Roy, Nasi Ipalkun was in General Sotamu in Avigi, City Lady, City Hyper, Rim Cyber, Senegal in terms of court, totally fail well. Was in Jargon, Misiatum Masi. Special water in up, article, Chapoki, Lambi communicate, but happy to the IPL Targanev. My Kailo, I say on PL Targanev. James Manning, Pura City, she lying in the Table City, John Gizata ever. In Jaje, towing up the country, John Luxembourg ever. Lamang dong kay tel kiamba sanglen manakta ngarang 6/8 Gorkha Regiment ki team amada bokai lang thak-tuna landa kibadu PLA gi special war group amana pangthokibani haina RPF ki Department of Publicity gi chief Bankim na thadorokpa cherol amana hare cherol asina makhatana India gi matakta ningtam langjang changsilliba PLA na khulai thaba haibasidi Manipur na ningtam driba makai lepalai khiroi PLA na kaidongai rasu India gi lamlo lanmi singbu Asi ana tokan bapamde amade PLA na changchiliba lana se laibak karambadagi atopa laibak ki lamkai lansinduna landaru banate Manipur gi ningtamba mangkiba India gi mathakta ningtamba hanjin hannaba chathaba lanjangne lala sina India gi lamlau lanmi amade masigi agent na asi ana thorakpa matamda India government na daita lawjagadabani Landa kibadu da mating panglakiba miyama masung landa bada saruk yaruba ningtam lanmi singbu PLA gi war office na thagat pafongdorakle Mandle da laiba maitai macha ke Sundar Gopal Sharma opagi thorama mangasi MPP gi office ta pangthokre MPP gi conference hall da pangthokiba thorama da MPP gi president N Sawakiran Dr N Chandramani MPP gi spokesperson Navasyam Yauna party ki luchingba kyana saruk yakhe Party ki Maikai dagi Sundar Gopal da Kudol Port Pidunai kai khumna vote ke Thoranga mari lainana MPP gi president Sawakiran na Myanmar da lairiba maitai singa lamdam siga yamna naksilakpagi tanja ama lagle haike Dr L Chandramani nasu matam amada Manipur thadoktuna Myanmar da khunda khraba maitai singa amuk unabagi tanja ama lagliba si aphaba amani phongduke Mandle da lairiba Sundar Gopal Sarmana Mandle na khwaidagi hena maitai singna khundare Loina Maitai gi nat culture amadi chanabi kayasu mangandana bahonare hauzik Myanmar da Maitai gi population lising kunrom leire masidagi hantharak loi haibagi thajaba lei phongluke ningthou na khangge koige socialist matam na maruena socialist matam janna koi mitai ma adur ma ne hauzik matam de koige democratic movement ma laglam ne na ko democracy country se way rakla ba adubu khodak de akhoi se mayama de phangdriya ba khudong sa ba se adubu on paper de akhoi ning ya la lai son ya la mi way se usi ba ba se akhoi gi identity lo ba se akhoi se hanagi hoina aina mitei kataya na log jaga na de phangdriya semalaya identity se koi already bona ina haya bona hindu ina haya ko adu akoi na pamjawa de bona du natte bona se brahman bo haya brahman ide it is a caste not race Manipur gi lambu Manipur miyam khangalam dana Burma da pithok lamba madi Manipur da mitop mian cha singna ising ichaugum thomjil laktuna Manipur gi yellow mi singda lagliba singnaba asigi mayokta Manipur gi yellow lam amadi yellow mi kanjanaba gi damak lagliba November 18 gi numidang amadi kuntra gi numidang da chatkadoriba maira khongchada sigi damak sem saba loislagle haina Maoist Communist Party Manipur gi Secretary Publicity and Propaganda nonglen maite gi cherol amada haide Maira Kongsara Sida Manipur gi naha amadi Maira Paibi Ima Kayana Saru Yanabagi Damak Sem Sabalo in Rakle. Housing Lupta Lagliba Jobu Wahangde. Yawasi Manipur gi Civil Society Organization Gumba Amana. Dawakpo Nagadi Hena Faramgadabani Haibu Wafamne.
wang asi taseng badi lup asida hangadaba wang amadi natte adubu tawkadaba mayamna tuminna lesin khrabanina Manipur gi ngamkhai kannaba ki damak Manipur Maoist na mangjil thana chongthoktuna Manipur gi mangkhraban lam asigi damak chongthorakpani Manipur gi lambu India na Burma da pithok lamba asi nakoina na Nathainaba amadi namthanaba hotnaba thausil chathari haibagi chawna chingnaba lakpadagi ngamkhai gi ihowasi lup asiga wakalul manaba civil society mayamna luchingduna iho sagatpa matamda lamakhangda iho asi namthakhigadabadagi chingnaba mami aduna maram oiraga lup asina taret tara thokna nainaraba matungda lup asina mangjil thana chongthoktuna miyamga loinana iho changsinba chumli haiduna maira khongchat asigi warebasi lokhibani Miyamgi iho amadi yaol lal hobu namthananaba honariba lalong asibu maithiba pinanaba anoba lalonggi tangkak ama semgatnaba warebasi lokhibani November 18 amasung 3 gi numidangda chatkadawriba maira khongset asida achawa thodang lobiu haina lanai miyoi amadi marilainaba lupsingda charol asina pauzeli Agriculture Department ki miyeng makhada ngarian bam Kumanabi farmer na sinduna ngasi lamsang kendragi manung chana leiba ngarian bam Durga Lairembi mandopta ningthamgi marumarang sing amadi sprayer pump sing yenthokre Rashtriya Kisan Vikas Yojana Imphal West ki makada pangthokiba thoromaduda RKBY gi Nodal Officer S Bomcha RKBY gi Extension Officer TS Tomba amadi Brajamani na thorongi maruiba miyosingona sarugya khe Thoranga mari lainana Kutmana bi farmer gi secretary ngarian bam ong bi Safabi Devi na hakibada Imphal West ki jaga da khwaidagi sothari ba jaga asida kharadang oirabasu mating oina ba agriculture department ka kusam naraga program asi pangthokpani phongdokhi thoi lekai je kitang Imphal West ta agriculture je kitang chawkhat pa wat pa adagi di samsam na senthok lambi leina da bani na law roi gra da pung hang hang na leibase masi kitang phagatna bagi damakta lekai jida mana masing tharaga income gi hang mo matam sida paisa kidang pangna imung manung matiang oiba leiba ngamjadaba mi singsisu aikoina angamba department gi side gi mogi damakta matiang pangbiraga mokoi gi nungai bada hai tare no mayam no minana bagi damakta matiang pangna bai hona jaban Ngarang Tamenglong District ki manung chanba Hokchong bungda NSCN IM amadi ZUF ani ki marakta akan mamongda nongmai kapna bada soklaba ZUF ki kadar ama hospital lekane kre soklaba mi adudi malikpau gangmai chei kunmanga apokpa champolung Nagaland gi Jaluke village tagini hari ngasi su makata na ZUF ki kadar singna ngarang nongmai kapna pham Hokchong bungda changduna NSCN IM leirongani jingnaba mafam amada nongmai kapsin bada army singna handuna nongmai kapthorakre hari Hauzik fawagi oina nakal anida misimina thokpagi pawdi fangre Hokchong bungda leiba praja sing safagadaba mafamda lanjengna kre thodok thokfamda tongan tongan ba civil society organization singi luchingba sing sangsinanaba honari hare Student League Manipur gi mairoi singna ngasi Jawaharlal Nehru School of Nursing Porompat chatuni singkre Nursing Institute asida ing solusingani taramari dagi mahiroi lup asiga kusamnaduna mangjil thaba institute ama oiba ngamnanaba honaminaba haina yanaba purakre Kanglaipak Student Association Jiribam Unit ki Nipan Suba Foundation de Jiribam Higher Secondary School da pangthokre Thawamasida School asigi Principal L Ranjit Kumar KSA Jiribam Unit ke Advisor Surendra Kumar ZEO Jiribam gi DICS Sunamani amasung Jimwa ki President TS Jenny Devi Susarugya ke Thawamasigi sarugamo oina category asida layekpa sangnamnabagi thawama supangthoke makong matang taraba singda mana mathum singsu yenthoke Sangai Festival gi sarukamo oina takmu water sports complex ta hyang tanakre Thawamasida film forum gi chairman K Surjakanta MTA gi president Dr M Surjit ISTV gi president Khamba Salam amadi Manipuri cinema gi saknairaba artist kaya susarugya ke category ani da nupa amasung nupi gi hilamjel tanake Manipur Sangai Festival gi ngasi tareni chanba numita Ukrul District Day oina district asigi tongan tongan ba kanglup singi nat ki oiba thoram utkre thoram asida Education Minister M Okendro MLA Victor Kaising MLA E Chansu sarugya khe MLA Victor Kaising na festival asida ching amadi tamgi nat ki oiba thoram sing utpa asina aikoi amatani takpani festival asi hena mapung phanana ba miyam na mateng pangba darkar oi phungdokhe
yamna phajana organize tori adu hena budget to khoi yamna budget ko mari ko ma yam hairi bise idi yamna yamandi hairi nei di ko manipur showcase tori ne se si manipur ki advertisement ne biste adu prithvi da adu ne budget jo hena chaw khala ga hena chaw na different parts of the world invite to hayen khale Thawal District Police Commando na nupi police yauna ngarang chathakiba operation amada KSCP Noyon Kangbugi nupi kader ama Kaksing Bazar Budiras Lambidagi fare District asigi SP gi cherol amada faraba mi atudi akham Sanjota Chaikuntrani thoi Mapuroi ba e basanta kairak kangjai bungdagini hare Imphal West Police Commando na ngarang nungthil pung 12 minute ni fu mangarom chatpa matamda ngari gali dagi KSCP gi mi ama fare farba mi adudi wangkhairak pam momocha sahi yangkhai taruk apok palai kidraba bidu soibam laikai kangjai bunglerak tagini mangon dagi lupale sing kunsu fangle hare hauzik sana bagi pau ngasigi sana bagi pau da State level Swami Vivekananda Paika Royal Sports Competition ngasidagi Kumal Lampak Main Stadium da hudokre Department of Youth Affairs and Sports na sinduna Paika scheme gi makada chathagadaba competition ase hudokpagi thoramda anisuba IRB gi commandant L Ibotombe National Sports Academy gi sports officer W Susil Kumar Singh Yas ki joint director Pramoda Amade Jayanta Kumar Susarugya ke competition ase hudokpaga mari lenana District Nipan ge athletes na mass pass amasat ke athletic archery basketball boxing football handball kho table tennis taekwondo amade volleyball masana da athoe hen tanagadaba competition asida sarugyagadaba athletes na chatkiba mass pass aduda L Ibotomina salute pike thawamaduda L Ibotomina state asigi mingsat amade sak tagliba se sanaroi singi mapalnane sanaroi singbu promote tawnaba namakna honagadabane Athletes sing asina national competition da state asigi mingsat purakna ba honabira uhaike competition ase hawdokpaga mari leinana pangtokhiba nupi masagi meter 9 gi lamjel da Imphal East ki M Chawbana ahan position Imphal West ki N Vidyalakshmi na ane subaduga ke bandana na home suba position takre Arunachal Pradesh ki Itanagar da tha sigi kunmari phawa pangtokhiba mangarak suba Eastern India bodybuilding championship ta and Surat Singhana overall champion log tuna lupa lak amagi selgi mana phanglakle TS Athoi Singhana KG Humpu ki kanglupta bronze medal KG Humudra ki kanglupta W Kiran Singhana gold medal Y Open Singhana silver medal L Randip Singhana bronze medal lokle KG Humudra manga ki kanglupta and Surat Singhana gold medal lokle Manipur ki team ase Mumbai da pangthokadaba Talukar Classic National Bodybuilding Championship ta sarugyarna bagi damak ngasi Itanagar thadokre hare Urisa ki role kela da pangthokiba 13 suba Eastern India Bodybuilding Championship amade marirak suba bodybuilding women fitness contest ta mai palaklaba amba ki team ngasi miyamna okre Imphal Hotel mamangda All Manipur Bodybuilding Fitness Association amade bodybuilding masana bu pamjaba Americana Eastern India Bodybuilding Championship ta overall title phanglaba Jadananda yauna sanaroi kaya okay Jadananda na KG Humudra manga gi kanglupta gold medal sulo bungamlaki KG yangkhai manga gi kanglupta Ais Naubana ani suba RK Joyson na Om suba Mutum Kiran Kumar na mari suba tarakhe KG Humpugi kanglupta MD Matibur Rahman na ani suba S Siroi na Om suba L Yaifana manga suba tarakhe KG Humpu manga ki kanglupta KS Dorendro na ahanba M Thoibana ani suba position su tarakhe KG Marfu kanglupta scientist na Om suba tarakhe KG Humudra manga ki kanglupta RK Sandip na ani suba position tarakpangamke nupi gi centimeter tara manga ki makha gi kanglupta A Dainana ani suba TS Sarita na manga suba duga centimeter tara taruk mathakida W Jamuna na taruk suba position taraktuna Manipur na overall championship lawba ngamlakhibane Social Welfare Club top final sinduna ahan state level junior open amasung veteran volleyball tournament club asigi ground hodokre hodopagi tharamda taranpal suba Sikh regiment ke Bhupendra Singha amade ex counselor Thokchom Ibo Pisaksu sarugya ke ngasi hodopagi match ta KYSU Kailan Bikok amade Bakhe Sanagaitel Anina Sanake
Guwahati ki Nehru Stadium ki complex ta mangarak subat North-East Media Sports Festival gi ngasi badminton masana gi oina amju gi team na quarter final round da News Live Guwahati bu set ani sinoda semi final da Assam Photo Journalist team bu set ani amada maiti bapiduna final changkre badminton team event ki final da ayeng Assam gi Janmabhumi ga thengnaragani amju gi team asida ISTV gi and Philips Sanga Express ki I Ibobi amadi manabagi Bikramjit Charuk Gyare badminton masanagi individual singles ki competition da M Bikramjit amadi I Ibobi magi lamba singbu maiti bapiduna quarter final changkre adumapu ISTV gi and Philips di quarter final round da lehore chess event da ISTV gi Richard Ranjan 6 position aduga I Ibobi 3 position tahure hayeng table tennis amasung football masana hauragani hauji ngasi nongmagi engsa gi pauda ICAR Lampel Pataki Pangba Paugi Matungina, Nasiki Quidaki Saba degree Celsius, Kunipan Dasmik Ama, Quidaki Ingba degree Celsius, Taranito Dasmik Manga, Nungsita Yauba ising Manil Gichang, Ayukta Chada, Humudani Pal, Nungtindana Chada, Yankai Manga, Nongjugi Chang Nil. Hauzere with the Maruba Pa Mukana. Nipan Suba MR Gizamandar Amana Lutingduna Porapa Lupa Kror Kundrongi, drug Tawal Police na Fare. Hangangi ibudo marjingi akoi pada poni ki sanctuary ama semgalagani haina Minister Okam Ibovina High Cray amadi Sangai Festival da Electricity Department na daitengi mai yauna mai ngalan na polam sing laibada lupa lag kun mga hena charing tawre ngasigo na di ISTV na pizza pau mata solution jare miyang tabir ba singwa mukahan na khurun jare